Ngarang numidang Impal gi tongan mafam manida bom pokai khre bom langsinmani haiba mioi ani miyam na pharaba matungda warak laga police station khre pau santong pizari Ngarang numidang Impal gi tongan mafam anida bom pokai khre bom langsinmani haiba mioi ani miyam na pharaga warak laba matungda police station khre ahanba thodok oina numidang pung mapan makhairom taba matamda Impal Municipal Corporation gi chairperson aribam nimai Sharma gi Brahmapur aribam lekai mandali lerekta leiba masagi mayumda sakhangdaba singna bom langsinduna pokai hanki thodok atuda aso open amata yaukide bom pokai hanba aduda chenabani haiba miu ani miyamna phabaga loinana makhuna tolokpani haiba amuba machugi bolero registration number MN01X 7665 amasu amangata thonki miyamna phaduna warak laba matungda police ta sinakraba makhoi ani aduna RK Napoleon Sagolban Tera Amudon Akham Merak tagini atopa amana angom Punil Kumar Porompa Thawan Thaba lekai tagini makhoi gelak minabani haiba nupi amadi nanthok tuna sen khre hari Paraba makhoi ani miyamna warak laba matungda police ta sinaki makhoi ani bom pokai han kiba thodok aduda tasengna chenadabra haiba chapchaba khangbadi ngamdri makhoi na tolokpa gari adugi manungda license nongmai ama amasung atopa nongmai masa amasu yorom ki hari Amarom the Impal Municipal Corporation gi chairperson aribam nimai Sharma gi Brahmapur aribam lekai manduli direkta leiba masagi mayumda bom langsinbada chenaba RK Napoleon asi Royal Riders Manipur dagi tan thokle haina Royal Riders Manipur gi advisor Momocha Laisram na law thokre ngasi Manipur Press Club ta pangthokpa pawmising unawada Royal Riders Manipur gi president Miriel Thangjam amadi secretary Phanjobam Jogen Susaru yaki Momocha Laisram hai kibada ngasi akanaba Royal Riders Manipur gi executive committee gi mifam pangthol bom batungda Napoleon butan thoki bani hari thoning der thodok du da one of the akhoi gi member club ki member ama RK Napoleon je akhoi gi club te gi ma tan thoe adu lele na matung tarakpada mahang any tarbuk thor mama tai tai sen ma tam da akhoi club ko mari leina de ha bisi akhoi thamjage akhoi hujik ti hena aina thoidona pandra ga su miyam gi wakalon dei sida akhoi bu lana lobi dana ba Royal Riders pu nungsi bi ba lana lobi dana ba akhoi na sengdoksari Manipur di leiba ki kathoba akhoi gi team serving with adventure haiba polam se sira akhoi ngasi bo lamdam si nungsi jerba thoning der ba thodok du da one of the akhoi gi member club ki member ama RK Napoleon je akhoi gi club te gi ma tan thoe adu lele na matung tarakpada mahang any tarbuk thor mama tai tai sen ma tam da akhoi club ko mari leina de ha bisi akhoi thamjage akhoi hujik ti hena aina thoidona pandra ga su miyam gi wakalon dei sida akhoi bu lana lobi dana ba Royal Riders pu nungsi bi ba lana lobi dana ba akhoi na sengdoksari Manipur di leiba ki kathoba akhoi gi team serving with adventure haiba polam se sira akhoi ngasi bo lamdam si nungsi jerba praja istil na punamaka akhoi ngasi bo madi tanna dana akhoi laksabani Amarom dangrang numidang pung trama thoi minit yang khirom satpa matamda lamphel police station gi manung chanba lamphel sana kaithel pukri soba maya da leiba thonawjam biseswar ko bami amagi mayum da su sakhang da singna bom lang sinduna pokai halamle thodok aduda mi aso open yaw khide garage da thamba car amadi akai atoi thoki Amarom da thodok adu yaning da phungdok tuna sana kaithel da lamdam adugi miyam na saruk yaduna wakat mi phum sa thakre wakat mi phum aduda I masir gi lal pamde miyam gi punsi kansi Pazaga bomga lapna lehen biu mirakta bom pokai hanba yaning de habna singba cherol sing iduna thetki saruk yakibi lesam omi nirmala gobi nupi amana bom amadi nomai habasi lal gi matamna sizna kadaba khulai ni misam da onchen dona sizna basi yaning de mamang da su sana ka thel area da ani homla bom lang sinduna attack chathram balai khre yana da kya le rasu wari watai sanaduna warusin proxy haki Maigumba bong gumase langsan bilaktaba nomagi sujan nomjariba micham prajai khoida bom pokhaiba gi makholsina tension leiba awa adai ahan sing leiba pakhatba kya masu yaudaba nate maduna matungdadi amukana masi tawbiri bai ja sing nausing tawbiganu adugi mahuta wari sanaraga santida apambadu karino akoina pambana sini akoina oheningi bana sini haibadu fajana understanding leina wari sabira kanda santi oina lotion biu amukana isa sing nausina matungda masigom base koi leikai asda thon biganu haiduna yamna koi media gi khathangda masimata yamna lubna masimata haijari
Churachandpur hotel amada nupi ama siramaga mari leinana police ta changjakraba langjing asobo maning lekai dagi paluzam Jamson gi imung manung gi miyo singdi yumda leinabagi ayaba lekai miyamna pibiu haina Jamson gi apok pina pawmi singda phongdorakre Jamson gi apokpa paluzam rikendrajit amasung paluzam dalalemna phongdorakpada sahi ahumlom gi mamangdagi Jamson ga leikidraba pampa raiga sakhang naraktura nungsinnarakpani Jamson gi macha ama hanana leirabana makhoi ani laptop na mahot na rabasu ngam kitabani nupi ahal kaina kharba matung dagi imung manungum na leminarakpa pampa Jamson ga Churachandpur da koi basat pada thodu adu thokibani misi asida Jamson gi mara leirabasu phangpham thokpa cherak phangkibada nungai taba kari sulai roi adubu mahaki mama mapa amadi mayamadi thodu adu da chena tabana mahuk sagum na yumda leijage asumba langna langjin puthokpada angama mateng pangjage haki aina aigi imungi member amadona member amani hana khallaga tamjarambi pamphabu asigumba thawdo awaba thawdo ji thokpasida ainasu aigi thamoi chokna kappa natraga ching thoi kharaga katba ngambagi sakti ju leijadre ai achi haraga aina aduga icha Jamson na ju magi nungsi jarabi pampha che koi mangi maran oiramba yai natraga karamba oiramba yai karigumba magi maran nalamdaba taragadi magi hayeng matam amada magi thamojina pubang amoroidaba si khalubadasu ai gi chaba thakpa ai hajik yamna nungaitana chaba thakpa changnana tumba chaba changdana akoi leire akoi yumdagi ju tanthokrabanina haji ai upai kari ju leijadre Thobal Police Commandona Hirok Champra Thongda Thibahumagi Thabak Chathabada PLA gi Ningthaujam Ranjit Elias Lemba Kobacha Nipuram Surba Hirok Part 2 Ngaru Thel Khumandagi Miyo Asifari Hari Amromda Impal Police District Commandona Pungdongbam area da Thibahumagi Thabak Chathabada KCP Noiwan Group ki Phizam Ningol Wangkherak Pam Ongbi Ibem Sadevi Sei Kuntra Homdoi Mapuro W Abung Lok Sangkhong Mayai Lekai Amadi Sagol Sam Ishal Tonanbam Lok Sangkhong Mayai Lekai dagi Miyo ani asisu phari hana police ki PR una khangalagli Ahanba Manipur Industrial Expo gi ngasini ni chanban mita textile day thorom lamoi khona khong da pang thokre ngasigi thorom da commerce and industry minister Govindas Konthaujam sericulture amadi veterinary gi principal secretary L Lokher anina chief guest amadi president Oidun Saruyaki ngasigi numit ki maro ba thorom oina trial hello meet buyer seller meet geo textile agri textile gi matang da parallel session sing pang thok pon maram Maruba Throm Singwaki, Nasiki Throm Adugi Manungchana, all Manipur recognized private school welfare association president Amadi, Secretary Anina, Trial Hello Mitke Sharuk Amoina, Manipur the Labour Private School Samanga Humudra Rom Asigi, class 8 tagi 12 Power the Tamlivanupi, Mahiru Singi, school uniform on a season Nagadava Panik P, Lusing Yake, Department of Commerce and Industry the Lagan Henel Toki. Nakalamurom the association of Sigi Market is so high with panic piece in a sea Lakador Academy session 2017 Nanganaba, Mangjona Department as in a people of Nabas of Sabbath Philip Ama, Log Topi, Habawapam, Pukalaki. Manipur University Library building the University Clock Tower among us, University Sigi Vice Chancellor Professor Aisnada Kumar Sarmana Sangakre. Clock Tower Sida, Kiliba Gari Asi, Lupa La Kunga Lupa La Kuntaret P. Harry. Nasiki Thomasiga Mari Lenana, Manipur University Vice Chancellor Professor Nandakumar Hakivada, Atupa University Singda Clock Tower Thambagum, Manipur University Oinasu Clock Tower Simatam Kayagi Mamang the Tamna Honor Kibadunga City, Tabak Oina Pangtopangamle, Masina University Sigi Mahiru Singda Karamakedi Kanahan Mangamgani Haki, Manipur University the Department of Fine Art, Department of Law Amadi Department of National Security Studies established Tonganaba UGC Ayaba Pirakle, Sabalo Shilaklava University Sugi International Guest House Amadi Hostel Hum Marirom Sangaduna Mahiru Singda Kudung Saba Pangalagani Haki. University si Punga Sukta Satra Sing Punga Sukta Kanganba University College Amata Moire at the University Tonglon Dore Get Longa Dore Senaching Masi Mapunk Tongraba. As also a university like which could be marked as a clock hours in Waitama. Siguma Manipuri University su clock Tawarama, Taming Masi, how your vice chancellor sing and Yaquin Kalapasi Manglanji, Guidavani, and Wandati, clock Tawaramasi, Sweden at Tamdabiati and Yaquai Tam, Say Padimasi, Yam Tuna Lois and Mani, Aduk Masi Garisi put Tarian.
Tesam Imphal East District Council gi lising ni tara truk tara nipan gi oina KSS Norendra Maitai bu President amadi thoi ba nong thomba bu General Secretary oina khankre atopa thau punana ba mioi tara ga mari su khankre hari Manipuri ama tangai raba iroi semba Zoological Garden fauba iroi semba jingjil dagi jangli lambi asi mafam kaya da ka hena phibam sopa dagi miyam na satok chasin tobada chauna khudong sa da mayok nare iroi semba Zoological Garden da mahiro yauna mioi kya na nongmada yengba lakpada lambi phataba asina miyam da awaba kaya uhele lamdam adom gi club organization singna mari lenaba singda lambi asi samjin binana ba kya hana wakat khibale khrabasu local MLA yauna mari lenaba sarkar gi miyo sinanga si phawba mi yeng sangbidri hari lambi asida nongju thagi matamda gari macha thawbada accident thokpada ya so open yaw balai Imphal dagi kilometer mari rom tabak chatlaga leiri ba mafam asigi lambi phawba Manipur sakana mi yeng sangdana leiri Sakar sinadi lambi thong sakor hanaba singtam animakta thabak paikhatli haina tatana miyam tin mafam amadi media da phongdolabasu tawthorokpa thabak ka chawna khenabagi mami tare haina lamdam adom miyam na phongdorokli athuba matamda lamdam adom gi miyam amadi Zoological Garden asibu Manipur gi tongan tongan pham singdagi noma kangdana yengba lakliba miyam gi khalaga athuba matamda sakana lambi ase samjin binana ba pungning jingsilakli Garang numidang Imphal gi tongan mafam anida bom pokai kre bom langsin bini haiba mioi ani miyam na pharga warak loba matungda police ta sinakre miyeng tabiri ba singa makan khurumjari